ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ, ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯣꯏꯅꯥꯏꯔꯕ ꯑꯩꯒꯤ ꯏꯆꯥ ꯐꯥꯏꯕꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯁꯤꯒꯤ ꯃꯝꯂꯕ ꯑꯍꯤꯡ ꯑꯃꯅꯤ꯫ ꯊꯋꯥꯟꯊꯥꯒ ꯑꯣꯏꯕꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ꯫ ꯃꯅꯤꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯅ ꯏꯃꯨꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯔꯥꯡꯕꯨ ꯀꯟꯅ ꯁꯦꯟꯅꯔꯤ꯫ ꯃꯄꯥꯟꯗ ꯆꯠꯂꯤꯕ ꯃꯅꯤꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, "ꯍꯦ ꯇꯥꯏꯕꯪꯄꯥꯟꯕꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤ ꯅꯨꯄꯤꯅ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯑꯉꯥꯡ ꯎꯅꯕꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ, ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯤꯅꯕꯤꯌꯨ." ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯃꯅꯤꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯈꯣꯏꯖꯤꯈꯥꯗ ꯃꯤꯇꯝꯕ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯀꯗꯕꯁꯤ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤꯅ ꯀꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤ꯫ ꯃꯥꯏꯕꯤ ꯑꯁꯤꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯃꯅꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯃꯅꯤꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, "ꯑꯧ, ꯇꯥꯖꯩꯌꯦ ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤ ꯋꯥꯠꯂꯕꯒꯦ ꯏꯃꯥ?" "ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯀꯗꯕ ꯑꯉꯥꯡ ꯑꯁꯤ ꯑꯆꯝꯕ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ, ꯑꯗꯨꯒꯅꯦ ꯅꯆꯥ ꯑꯃꯇꯪ ꯑꯣꯏꯅ ꯄꯣꯛꯂꯛꯀꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯏꯁ, ꯃꯇꯧ ꯑꯁꯦ ꯀꯔꯤꯅꯣꯃꯅꯤ, ꯑꯩꯗꯤ ꯇꯨꯕꯨ ꯆꯨꯡꯉꯤ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯅꯪ ꯃꯄꯥꯜ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯃꯨꯛ ꯂꯩꯌꯨꯀꯣ, ꯏꯃꯥ ꯑꯃꯨꯛ ꯆꯪꯂꯒꯦ." "ꯏꯃꯥ ꯃꯥꯏꯕꯤ, ꯅꯠꯇꯦ, ꯐꯠꯇꯕ ꯈꯨꯗꯝ ꯆꯥꯡꯗꯝꯕꯨ ꯀꯔꯤ ꯀꯔꯤ ꯐꯪꯕꯤꯕꯒꯦ?" "ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯣ, ꯑꯗꯨꯕꯨꯅꯦ ꯅꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯕ ꯀꯥꯟꯗ ꯋꯥꯐꯝ ꯑꯃꯗꯤ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯊꯃꯣꯏꯅꯨꯡꯗ ꯃꯄꯨ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯧꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯅꯤꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯤ, ꯗꯥꯔꯤꯗ ꯑꯃꯨꯛ ꯐꯝꯃꯤ, ꯎꯈꯣꯡꯇꯦꯟꯅ ꯑꯃꯨꯛ ꯉꯥꯊꯩ, ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯑꯗꯨꯕꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯅꯋꯥꯅ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯒꯤ ꯃꯅꯥ ꯑꯅꯤꯗ ꯇꯥꯔꯛꯏ꯫ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯥꯌꯣꯛꯅꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯅꯤꯕꯨ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ ꯃꯅꯤ, ꯅꯪꯕꯨ ꯑꯃꯨꯛꯇ ꯁꯤꯗ ꯂꯥꯎꯅꯦ, ꯏꯃꯥ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯒꯦ." ꯃꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯅꯆꯥꯅꯨꯄꯤ ꯉꯥꯛꯇ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯦ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯈꯨꯝꯂꯛꯏ, "ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯕ? ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯩꯍꯥꯛꯇꯤ꯫ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ, ꯃꯃꯥꯒꯤ ꯍꯛꯆꯥꯡꯗꯤ ꯀꯝꯗꯧꯍꯧꯏ?" "ꯃꯃꯥꯒꯤ ꯍꯛꯆꯥꯡꯁꯨ ꯐꯅ ꯂꯩꯔꯤ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯑꯗꯨꯕꯨꯅꯦ ꯃꯅꯤ, ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤꯅꯦ." "ꯀꯔꯤ ꯑꯔꯨꯕ ꯋꯥꯅꯣ? ꯍꯦꯛꯇ ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨ." ꯃꯥꯌꯣꯛꯅꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯏ꯫ "ꯋꯥꯐꯝ ꯑꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ, ꯑꯗꯨꯒ ꯑꯁꯦꯡꯕꯗꯨꯗ ꯈꯨꯝꯃꯨ, ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯅꯨꯀꯣ." "ꯑꯩꯅ ꯈꯨꯌꯨꯝ ꯃꯄꯥꯎ ꯂꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯅ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤꯒꯤ ꯈꯨꯕꯝꯗꯒꯤ ꯐꯅꯦꯛ ꯃꯄꯥꯜ ꯍꯛꯄ ꯑꯃ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯁꯦꯠꯍꯟꯈꯤꯕ꯭ꯔꯥ?" ꯃꯥꯏꯕꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯅꯤ ꯑꯗꯨ ꯃꯔꯨ ꯂꯨꯞꯊꯈꯤ꯫ ꯃꯥꯏꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯁꯦꯡꯕꯅꯤ, ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯂꯣꯠꯁꯤꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯀꯥ ꯐꯣꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯅꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯒ ꯋꯥꯔꯤ ꯑꯃ ꯁꯥꯔꯤ꯫ ꯃꯅꯤꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯑꯩꯅ ꯄꯥꯡꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯁꯣꯏꯗꯅ ꯎꯒꯗꯣꯏꯅꯤ." ꯃꯗꯨꯗ ꯂꯩꯔꯥꯡꯅ ꯈꯨꯝꯂꯛꯏ, "ꯃꯈꯣꯏ ꯇꯥꯃꯣ, ꯆꯤꯉꯨ ꯂꯥꯏꯒꯤ ꯐꯅꯦꯛ ꯑꯃꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯇꯧꯍꯩꯕ ꯊꯕꯛ ꯑꯃ ꯅꯠꯂꯣꯏꯗ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯝꯅ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯕꯗꯤ ꯈꯛ ꯆꯨꯝꯂꯣꯏ꯫ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯈꯤꯁꯤꯗ."
ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯂꯛꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯇ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯇꯧꯔꯁꯤ꯫ ꯍꯨꯔꯥꯜꯂꯕꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯐꯪꯖꯕꯅꯤ꯫ ꯃꯁꯤꯕꯨ ꯐꯠꯇꯕ ꯑꯀꯥꯏꯕ ꯑꯣꯏꯒꯗ꯭ꯔꯅꯦ? ꯈꯪꯗ꯭ꯔꯦ, ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯏꯁꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯊꯟꯇ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯡꯇꯣꯛꯏ꯫ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨꯅ ꯂꯥꯏꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯆꯤꯉꯨ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯐꯤꯇꯨꯞ ꯅꯥꯏꯅ ꯊꯝꯂꯤꯕ ꯃꯌꯦꯛ ナꯏꯕ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯄꯨꯊꯣꯔꯛꯏ꯫ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯉꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯐꯅꯦꯛ ꯑꯗꯨꯃꯗꯤ ꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯃꯅꯤ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯧꯏ꯫ ꯂꯩꯔꯥꯡ, ꯂꯩꯔꯥꯡ, ꯁꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯎ꯫ ꯂꯩꯔꯥꯡꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕꯗꯨꯕꯨ ꯇꯥꯔꯗꯨꯅ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯅꯤ ꯑꯗꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯅꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠꯁꯨ ꯍꯣꯜꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯍꯜꯂꯤ꯫ ꯂꯩꯔꯥꯡꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯃꯤ꯫ ꯃꯅꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯄꯤꯛ ꯊꯟꯅ ꯊꯛꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯊꯛꯂꯕꯗ ꯃꯁꯥ ꯑꯗꯨ ꯈꯔ ꯏꯪꯊꯔꯛꯂꯤ꯫ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯇꯨ ꯐꯅꯦꯛ ꯍꯥꯏꯗꯣ ꯑꯁꯤꯅꯤ꯫ ꯁꯦ ꯅꯐꯤꯗꯣ ꯍꯣꯡꯗꯣꯛꯎ, ꯑꯗꯨꯒ ꯐꯅꯦꯛ ꯑꯁꯦ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯇꯨꯝꯃꯨ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯁꯣꯏꯗꯅ ꯎꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯔꯥꯡꯁꯨ ꯃꯃꯤꯠꯇ ꯃꯆꯥꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯁꯪꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯐꯅꯦꯛ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯗꯨꯕꯨ ꯁꯦꯠꯆꯤꯜꯂꯒ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡ ꯑꯗꯨ ꯃꯤꯔꯣꯜꯂꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯕꯗ ꯃꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯅꯤꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯃꯊꯕꯥꯛꯇ ꯈꯨꯕꯥꯛꯅ ꯌꯩꯖꯔꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤꯀꯣ꯫ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ꯫ ꯅꯈꯣꯏꯅ ꯋꯥꯈꯜ ꯑꯗꯣ ꯀꯔꯤꯁꯨ ꯈꯟꯊꯍꯧꯗꯕ ꯇꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯂꯕ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯝꯕꯤ ꯑꯗꯨꯃꯗꯤ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯏꯕꯤ ꯑꯁꯤꯅ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯛꯄꯗ ꯃꯅꯤ ꯑꯗꯨ ꯑꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ, ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯕ? ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯤꯉꯨ ꯂꯥꯏꯗ ꯏꯔꯥꯜ ꯂꯥꯡꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ꯫ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯅꯪꯒꯤꯗꯤ ꯅꯆꯥꯅꯤ, ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯣꯛꯄꯅꯤ꯫ ꯁꯦ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯍꯧꯅꯗꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯒꯦ, ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕ ꯋꯥꯠꯂꯤ꯫ ꯃꯥꯌꯣꯛꯅꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯅꯤ ꯑꯗꯨ ꯐꯝꯂꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤꯕ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯃꯅꯥꯀꯣꯡ ꯑꯅꯤ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯦ ꯍꯥꯏꯕ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯁꯣꯏꯅꯥꯏꯕ ꯏꯆꯥꯕꯨ ꯀꯔꯝꯅ ꯌꯣꯛꯀꯅꯤ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯁꯥꯞ ꯐꯪꯂꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯄꯥꯎꯊꯣꯛꯅꯈꯤꯅꯤ꯫ ꯑꯩ ꯃꯗꯨꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥꯗꯣ ꯈꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯏꯆꯥ ꯁꯣꯏꯅꯥꯏꯕꯁꯦ ꯃꯐꯝ ꯀꯩꯗꯅꯣ ꯑꯃ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯒꯦ꯫ ꯃꯅꯤ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯤ꯫ ꯁꯣꯏꯅꯥꯏꯕ ꯃꯆꯥꯕꯨ ꯌꯣꯛꯇꯨꯅ ꯊꯝꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯆꯠꯅꯔꯝꯕ ꯋꯥꯐꯝ ꯑꯃꯅ ꯃꯃꯥ ꯃꯄꯥꯒꯤ ꯁꯥꯞ ꯐꯪꯂꯕ ꯃꯆꯥꯅ ꯃꯃꯤꯠꯇ ꯁꯣꯏꯅꯥꯏꯕ ꯃꯆꯥ ꯑꯣꯏꯅ ꯎꯕ ꯐꯪꯏ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡꯖꯤꯟ ꯊꯥꯈꯤꯕꯅ ꯃꯅꯤꯅ ꯃꯆꯥꯅꯨꯄꯤ ꯁꯣꯏꯅꯥꯏꯕ ꯑꯗꯨꯕꯨ ꯇꯥꯊꯤꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫
ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯋꯥꯈꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯅꯤꯅ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯊꯣꯛꯇꯨꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯀꯨꯞꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯅꯤꯅ ꯍꯥꯏꯖꯔꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯉꯁꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯃꯥꯅ ꯁꯣꯏꯗꯅ ꯌꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯁꯣꯏꯅꯥꯏꯔꯕꯤ ꯏꯆꯥ ꯑꯁꯦ ꯅꯪꯅ ꯄꯨꯕꯤꯈ꯭ꯔꯣ, ꯃꯐꯝ ꯀꯩꯗꯅꯣ ꯑꯃ ꯍꯨꯟꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯃꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯆꯥꯕꯨ ꯃꯤꯔꯥꯏꯕꯒꯤ ꯃꯍꯩ ꯑꯗꯣ ꯃꯄꯥ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯖꯒꯦ꯫ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯤꯌꯨ, ꯏꯃꯥꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯉꯛꯆꯥꯟꯅꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯁꯣꯏꯅꯥꯏꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥꯅꯤ, ꯀꯔꯤꯒꯤ ꯑꯔꯥꯟꯕ ಮಿꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯄꯤꯛꯁꯟꯕꯅꯣ? ꯃꯈꯣꯏꯁꯨ ꯃꯤꯅꯤ, ꯃꯍꯥꯛꯄꯨ ꯐꯖꯅ ꯅꯥꯎꯀꯣꯟꯗꯨꯅ ꯌꯣꯛꯄꯤꯌꯨ꯫ ꯏꯃꯥ, ꯅꯆꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯖꯔꯣꯏ꯫ ꯏꯆꯥꯁꯦ ꯐꯩꯕꯣꯛ ꯑꯣꯏꯅ ꯄꯣꯛꯄꯅꯤꯅ ꯑꯃꯁꯤ ꯈꯛꯇ ꯑꯣꯏꯅ ꯌꯣꯛꯆꯔꯒꯦ꯫ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡ ꯑꯁꯤꯃꯗꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ, ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯍꯪꯂꯛꯂꯕꯁꯨ ꯏꯆꯥ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯤ ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯗꯣ ꯅꯪꯅ ꯐꯪꯖꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯅꯆꯥꯁꯤꯕꯨ ꯌꯣꯛꯂꯣ꯫ ꯃꯅꯤꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯅꯤꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯆꯥ ꯁꯣꯏꯅꯥꯏꯕ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯌꯣꯝꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯅꯤꯕꯨ ꯈꯥꯝꯃꯤ, ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯈ꯭ꯔꯒꯦ꯫ ꯁꯥ ꯀꯌꯦꯟ ꯊꯜꯂꯕ ꯎꯃꯪ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯊꯝꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯕ ꯍꯧꯏ꯫ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯕ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯖꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ꯫ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯁꯣꯏꯅꯥꯏꯔꯕ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯌꯣꯛꯀꯅꯤ꯫ ꯀꯗꯥꯏ? ꯑꯉꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯨꯜꯂꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯄꯝꯖꯩ꯫ ꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ, ꯅꯪꯒꯤ ꯑꯋꯥꯃꯟꯗꯣ ꯑꯩꯅ ꯁꯨꯅ ꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯏꯆꯥ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯏꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯈꯣꯡꯒꯨꯟ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯣ꯫ ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯑꯩ ꯂꯧꯔꯔꯣꯏ꯫ ꯁꯦꯜ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯕ ꯁꯣꯏꯅꯥꯏꯔꯕ ꯑꯉꯥꯡ ꯑꯁꯤ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯩ꯫ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯒꯤ ꯈꯣꯡꯒꯨꯟ ꯄꯨꯝꯕꯁꯨ ꯃꯨꯠꯊꯠꯂꯝꯂꯒꯦ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯆꯥ ꯑꯁꯤꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯃꯠꯇ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯅꯪꯒꯤ ꯁꯣꯏꯅꯥꯏꯔꯕ ꯅꯆꯥ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯏꯔꯥ ꯑꯃꯇꯪ ꯍꯦꯛ ꯆꯤꯡꯊꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯣꯏꯕ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯣ ꯑꯣꯏꯌꯨꯀꯣ꯫ ꯃꯆꯥꯕꯨ ꯃꯤꯔꯥꯏꯕꯒꯤꯗꯃꯛ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯌꯥꯛꯄ ꯃꯤꯆꯩ ꯑꯃꯗꯤ ꯆꯩꯔꯝꯂꯦ꯫ ꯃꯅꯤ ꯋꯥꯈꯜ ꯑꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯊꯋꯥꯟꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯐꯪꯂꯤꯕ ꯑꯩꯒꯤ ꯏꯆꯥ ꯐꯥꯏꯕꯣꯛ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯃꯄꯥ ꯑꯩꯅ ꯑꯍꯜꯒꯤ ꯃꯤꯡꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯑꯇꯣꯟꯕꯤ ꯑꯁꯤꯒꯤ ꯃꯤꯡꯅ ꯆꯅꯤꯡꯅꯨ ꯍꯥꯏꯅ ꯊꯣꯜꯂꯒꯦ꯫ ꯏꯄꯥꯒꯤ ꯆꯅꯤꯡꯅꯨ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯀꯥꯏꯅꯔꯁꯤꯀꯣ꯫ ꯆꯠꯂꯣꯀꯣ ꯅꯪ꯫ ꯃꯥꯏꯕꯤ ꯑꯗꯨ ꯃꯊꯥꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯏꯃꯨꯡꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯂꯛꯏ꯫ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯅꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯃꯥꯏ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯂꯩꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯅꯤꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯏꯆꯥ ꯑꯅꯤꯁꯦ ꯃꯁꯛ ꯃꯇꯧ ꯑꯁꯤ ꯀꯌꯥꯗ ꯃꯥꯟꯅꯈ꯭ꯔꯕ, ꯀꯞꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯥꯟꯅꯩ, ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯦꯠꯅꯗꯦꯗ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯞꯀꯅꯨ ꯀꯞꯀꯅꯨ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯁꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯎꯔꯤ꯫ ꯃꯅꯥꯛꯇꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯔꯤ꯫ ꯃꯅꯤꯅ ꯂꯩꯔꯥꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯖꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯂꯦ꯫ ꯂꯩꯔꯥꯡꯅ ꯃꯆꯤꯟ ꯑꯗꯨꯗ ꯇꯞꯅ ꯁꯣꯜꯂꯤ꯫
ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯅꯨꯄꯤ ꯑꯃ ꯍꯥꯏꯕ? ꯑꯩꯅ ꯉꯁꯥꯏꯋꯥꯏ ꯇꯥꯈꯤꯕ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯅꯤꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯣꯏꯅ ꯇꯥꯈꯤꯗ꯫ ꯃꯅꯤꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯁꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯅꯪꯗꯤ ꯅꯅꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯪꯂꯕ ꯑꯣꯏꯔꯦꯀꯣ? ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯑꯅꯤꯅꯣ? ꯑꯃꯇꯪꯅꯤ, ꯑꯃꯇꯪ. ꯃꯁꯛꯀ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯂꯩꯔꯥꯡ ꯑꯗꯨ ꯋꯥꯈꯜ ꯑꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯅꯝꯁꯤꯟꯗꯨꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕꯁꯨ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯆꯥꯎꯔꯤ, ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤ, ꯃꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯑꯗꯨꯉꯩ ꯂꯥꯏꯁꯪ ꯊꯣꯡꯖꯥꯎ ꯐꯛꯀꯥꯏꯗꯨꯅ ꯂꯥꯏꯒꯤ ꯐꯅꯦꯛ ꯍꯨꯔꯥꯜꯂꯨꯕ, ꯃꯗꯨꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯣꯏꯅ ꯃꯆꯥ ꯁꯣꯏꯅꯥꯏꯕ ꯐꯪꯂꯕꯗ ꯃꯗꯨꯕꯨ ꯑꯃꯨꯛ ꯃꯤꯔꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯤꯕ ꯑꯁꯤꯅꯅꯤ꯫ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯕ ꯂꯩꯅꯥꯅꯤ, ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯌꯦꯡꯂꯕꯁꯨ ꯐꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯂꯩꯔꯥꯡꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯔꯤꯕꯔꯣ? ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯑꯗꯨꯉꯩ ꯑꯩꯕꯨ ꯆꯥꯕꯣꯛ ꯄꯤꯈꯤꯕ ꯃꯥꯌꯣꯛꯅꯕꯤ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯊꯤꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯁꯦ ꯌꯦꯡꯍꯟꯁꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯄꯜꯂꯛꯄ ꯑꯁꯤꯗ ꯃꯅꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯐꯝ ꯑꯗꯨ ꯑꯗꯨꯃꯛ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯍꯥꯟꯅ ꯁꯤꯕꯨ ꯁꯤꯔꯝꯂꯅꯤꯗ ꯃꯗꯨꯒꯤ ꯃꯥꯏꯕꯤꯗꯨꯗꯤ, ꯊꯤꯔꯕꯁꯨ ꯀꯥꯟꯅꯔꯔꯣꯏ, ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯍꯟꯁꯤ꯫ ꯑꯇꯣꯞꯄꯁꯨ ꯀꯌꯥ ꯑꯃ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯁꯤꯗꯤ ꯃꯗꯨꯒꯤ ꯃꯥꯏꯕꯤ ꯑꯗꯣ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤꯅꯤ, ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤ꯫ ꯁꯤꯔꯝꯂꯅꯤ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ, ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗ꯫ ꯁꯤꯔꯝꯂꯣꯏ, ꯁꯤꯐꯝ ꯃꯔꯝ ꯆꯥꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯕꯨꯡ, ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯗꯨꯅ ꯂꯩꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯈꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯥꯡ ꯑꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯕ ꯋꯥꯐꯝ ꯑꯃꯕꯨ ꯍꯥꯏꯔꯒꯦ꯫ ꯅꯪꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯃꯥꯒꯤ ꯅꯥꯞꯄ ꯑꯁꯤꯅ ꯑꯉꯥꯡ ꯑꯅꯤꯅ ꯀꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯁꯤꯅ ꯑꯉꯥꯡ ꯑꯃꯇꯪꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯥꯌꯣꯛꯅꯈꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨꯁꯨ ꯅꯄꯥꯕꯨꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯂꯣꯠꯂꯤꯕꯒꯤ ꯃꯔꯝ ꯑꯁꯦ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯤꯡꯅꯕ ꯀꯌꯥ ꯑꯁꯤꯕꯨ ꯀꯣꯛꯅꯕ ꯑꯩ ꯍꯧꯖꯤꯛ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯈꯨꯝꯂꯛꯏ, ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯄꯥꯕꯨꯡꯅꯁꯨ ꯃꯗꯨꯒꯤ ꯃꯥꯏꯕꯤ ꯑꯗꯣ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯊꯤꯔꯒ ꯋꯥꯅꯕꯅꯤ, ꯐꯪꯁꯨ ꯐꯪꯂꯣꯏꯗꯕ꯫ ꯍꯩ, ꯅꯪꯁꯨ ꯅꯄꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯕꯣꯏꯀꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯅꯄꯥꯅ ꯅꯥꯔꯤꯕꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯗꯨ ꯐꯤꯑꯣ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯐꯪꯅꯕ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯥꯝꯂꯕ ꯆꯤꯡꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯩꯕ ꯈꯨꯟ ꯃꯆꯥ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯃꯗꯤ ꯃꯁꯨꯅꯨꯄꯤ ꯆꯅꯤꯡꯅꯨ ꯑꯗꯨ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯆꯅꯤꯡꯅꯨ ꯄꯣꯛꯄꯗ ꯁꯣꯏꯅꯥꯏꯔꯕꯤ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯁꯥꯡꯅ ꯍꯤꯡꯂꯛꯄꯁꯤꯗ ꯑꯉꯥꯟꯕ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯖꯗꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯇꯦꯝꯕꯤꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯗꯨꯅ ꯃꯁꯨꯅꯨꯄꯤꯒꯤ ꯃꯃꯤꯠ ꯎꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯎꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯠ ꯑꯗꯨ ꯇꯥꯡꯗꯨꯅ ꯂꯩꯔꯒꯗꯕꯒꯤ ꯐꯤꯕꯝ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯆꯅꯤꯡꯅꯨ ꯑꯗꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯆꯅꯤꯡꯅꯨ ꯑꯗꯨ ꯀꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯕꯣꯛ ꯇꯦꯝꯕꯤ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯐꯝꯂꯦ꯫ ꯇꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯁꯨꯕꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯑꯩꯅ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯤꯗꯤꯀꯣ, ꯅꯕꯣꯛꯅ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯡꯏꯟ ꯍꯦꯛ ꯏꯟꯗꯦ꯫ ꯅꯪꯕꯨ ꯅꯕꯣꯛ ꯑꯩꯁꯤꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯣ? ꯏꯕꯣꯛꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤꯗꯤ ꯏꯕꯣꯛ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫
ꯏꯕꯣꯛꯃꯨꯛ ꯅꯨꯡꯁꯤꯕꯁꯨ ꯀꯅꯥ ꯂꯩꯔꯣꯏ? ꯑꯗꯨꯕꯨ ꯏꯕꯣꯛ, ꯅꯁꯨ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯎꯕ ꯐꯪꯖꯔꯝꯂꯕꯗꯤ ꯅꯁꯨꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯀꯌꯥꯗ ꯐꯔꯝꯒꯗꯕ? ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯏꯁꯨꯒꯤ ꯃꯤꯠ ꯑꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯎꯕ ꯉꯝꯂꯛꯈꯤꯅꯤ꯫ ꯅꯕꯨꯛ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯕꯗꯤ ꯈꯨꯔꯨꯝꯂꯦ, ꯑꯗꯨꯕꯨ ꯃꯁꯤꯅꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯎꯔꯛꯈꯤꯒꯗꯣꯏꯅꯣ ꯏꯕꯣꯛ? ꯑꯩ ꯃꯤꯠ ꯌꯥꯝꯅ ꯎꯅꯤꯡꯂꯦ꯫ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯕ ꯏꯕꯣꯛ ꯅꯪꯒꯤ ꯆꯦꯡꯂꯧꯁꯛ ꯑꯁꯦ ꯌꯥꯝꯅ ꯎꯅꯤꯡꯂꯦ ꯅꯁꯨꯗꯤ꯫ ꯇꯦꯝꯕꯤꯅ ꯃꯥꯅ ꯈꯪꯖꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯏ꯫ ꯆꯤꯉꯨ ꯅꯣꯡꯗꯝꯅ ꯀꯟꯈꯤꯕꯅ ꯆꯤꯉꯨ ꯃꯥꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯣꯏꯅ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯇꯣꯟꯕꯤ ꯑꯣꯏꯅ ꯐꯪꯖꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯅꯪꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯄ ꯀꯥꯟꯗ ꯃꯤꯠ ꯇꯥꯡꯕ, ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯨꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯈꯤ, ꯃꯥꯡꯍꯟꯅꯕ ꯀꯌꯥꯔꯛ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯀꯟꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯅ ꯈꯪꯗꯅꯕ ꯃꯑꯣꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨꯅꯦ, ꯏꯁꯨ ꯅꯪꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯊꯦꯡ, ꯁꯣꯏꯅꯥꯏꯕ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯅꯠꯇꯦ, ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯈꯛꯇꯒꯤꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯔꯛꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯗꯨꯅ ꯊꯧꯁꯥꯕꯤꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯆꯥ ꯁꯣꯏꯅꯥꯏꯕ ꯄꯣꯛꯏ, ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯌꯦꯡꯊꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯏꯁꯨ ꯆꯅꯤꯡꯅꯨ ꯅꯪꯕꯨ ꯆꯤꯉꯨ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯈꯨꯔꯨꯝꯖꯍꯜꯂꯒ ꯆꯥꯛꯂꯦꯟ ꯑꯃ ꯃꯈꯨꯠꯅ ꯏꯟꯕꯤꯗꯨꯅ ꯄꯤꯖꯔꯒ ꯅꯀꯣꯛ ꯀꯣꯏꯔꯦꯟꯊꯛ ꯑꯗꯨꯗ ꯏꯁꯨꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯑꯅꯥ ꯑꯌꯦꯛ, ꯇꯤꯟꯌꯦꯛ ꯂꯥꯏꯌꯦꯛ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯣꯛꯆꯔꯣ ꯍꯥꯏꯗꯨꯅ ꯅꯥꯟꯊꯕꯤꯔꯕ ꯃꯇꯝꯗ ꯏꯁꯨꯒꯤ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯨꯒꯤ ꯃꯤꯠ ꯁꯣꯏꯗꯅ ꯎꯒꯅꯤ꯫ ꯃꯕꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯅꯤꯡꯅꯨ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯛ, ꯑꯩꯒꯤꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯂꯩ ꯍꯥꯏꯕ, ꯃꯈꯣꯏꯕꯨ ꯍꯧꯖꯤꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯂꯩꯔꯝꯈꯤꯒꯅꯤ꯫ ꯅꯄꯥꯕꯨꯡ ꯑꯗꯣ ꯁꯤꯕ ꯉꯝꯗꯅ ꯅꯪꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯤꯡꯂꯝꯈꯤꯒꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯏꯕꯣꯛ, ꯅꯁꯨ ꯑꯩꯕꯨ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ꯫ ꯁꯦ ꯏꯕꯣꯛ, ꯑꯩꯕꯨ ꯄꯨꯕꯤꯌꯨꯕ꯫ ꯃꯁꯨ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯦꯝꯕꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯄꯤꯔꯥꯡꯁꯨ ꯆꯤꯟꯊꯔꯛꯏ꯫ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯗꯣꯏꯕ? ꯅꯕꯣꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩ ꯏꯕꯣꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯣꯏꯌꯦ꯫ ꯏꯕꯣꯛꯀ ꯄꯨꯟꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯎꯅꯕ ꯆꯠꯀꯗꯣꯏꯅꯦ꯫ ꯑꯩꯗꯤ ꯆꯠꯂꯔꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯆꯦꯠꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯀꯅꯤ? ꯏꯕꯣꯛ, ꯅꯪꯕꯨ ꯅꯁꯨ ꯑꯩꯅ ꯇꯥꯡꯂꯤꯕ ꯃꯤꯠ ꯑꯁꯦ ꯄꯨꯟꯁꯤꯒꯤ ꯇꯥꯡꯗꯨꯅ ꯂꯩꯕꯗꯨꯕꯨ ꯄꯥꯝꯂꯕ꯭ꯔꯣ? ꯑꯕꯣꯛꯅ ꯄꯥꯝꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯈ꯭ꯔꯔꯣꯏꯒꯦ꯫ ꯆꯅꯤꯡꯅꯨꯁꯨ ꯀꯞꯄꯤ, ꯇꯦꯝꯕꯤꯁꯨ ꯀꯞꯄꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯩꯆꯥꯛ ꯑꯃꯕꯨ ꯈꯥꯡꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯑꯗꯨ ꯀꯞꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯅꯤꯡꯅꯨ ꯑꯗꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯏꯕꯣꯛ, ꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯅꯥꯀꯣꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯅꯁꯨꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯩꯕꯨ ꯊꯕꯣꯝ ꯇꯔꯥ ꯅꯥꯎꯄꯨꯕꯤꯔꯛꯈꯤꯕ ꯏꯃꯥ ꯏꯄꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯅꯤꯡꯂꯛꯂꯦ꯫ ꯎꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯁꯤꯅ ꯏꯁꯥ ꯄꯨꯝꯕꯁꯦ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯣꯏꯅꯥꯏꯔꯕꯤ, ꯃꯤꯠ ꯇꯥꯡꯂꯕꯤ ꯑꯩꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ? ꯏꯕꯣꯛꯅꯁꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯅꯣꯡꯗꯝ ꯃꯃꯥꯅ ꯄꯤꯕꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯆꯠꯆꯈꯤꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯎꯕ ꯐꯪꯗꯅ ꯁꯤꯒꯗꯕꯁꯨ ꯂꯩꯔꯦ꯫ ꯁꯤꯔꯕꯁꯨ ꯁꯤꯅ ꯃꯆꯥ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯈꯣꯡꯒꯨꯟ ꯂꯤꯛꯂꯝꯕꯨꯗꯤ ꯊꯤꯖꯔꯝꯈꯤ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯆꯅꯤꯡꯅꯨ ꯑꯗꯨ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫
ꯃꯈꯨꯠꯇ ꯄꯥꯏꯕ ꯆꯩꯁꯨ ꯑꯗꯨꯅ ꯃꯥꯗꯨꯅ ꯃꯝꯗꯨꯅꯇ ꯂꯩꯔꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯂꯩꯔꯥꯡꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯇꯥꯗꯨꯅ ꯊꯃꯣꯏꯅ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯇꯕꯨ ꯃꯌꯦꯛ ꯁꯦꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ꯫ ꯂꯩꯔꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯂꯝꯕꯤ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯞꯅ ꯆꯠꯂꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯑꯥꯗ ꯅꯨꯄꯤ ꯑꯃꯗꯤ ꯆꯠꯂꯦ, ꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤ ꯆꯪꯂꯒ ꯍꯦꯛꯇ ꯍꯪꯉꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯈꯨꯟ ꯑꯁꯣꯝꯗ ꯃꯥꯏꯕꯤ ꯑꯣꯏꯕꯤ ꯇꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯃꯌꯨꯝ ꯇꯥꯛꯄꯤꯌꯨ." ꯅꯨꯄꯤ ꯑꯗꯨ ꯆꯅꯤꯡꯅꯨꯅꯤ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯂꯩꯈ꯭ꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯅꯪꯅ ꯍꯪꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯂꯩꯕꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯃꯥꯅ ꯂꯝꯕꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯊꯦꯡꯅꯔꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨꯀꯣ." ꯂꯩꯔꯥꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯦ, "ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯁꯤꯕꯨ? ꯃꯃꯤꯠ ꯑꯁꯤꯁꯨ ꯁꯣꯛꯏꯔꯥ ꯎꯗ꯭ꯔꯤꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ꯫ ꯑꯉꯥꯡ ꯑꯣꯏꯐꯩꯔꯁꯨ ꯈꯪꯗꯦ꯫ ꯀꯥꯟꯅꯗꯦ, ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯨꯟ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯪꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯥꯡ ꯑꯗꯨ ꯃꯉꯛ ꯑꯗꯨ ꯂꯩꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯆꯅꯤꯡꯅꯨꯁꯨ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏꯕ ꯆꯩ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯃꯥꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯀꯣꯡꯀꯨꯠ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯅꯦꯠꯁꯤꯜꯂꯝꯃꯤ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯃꯆꯤꯟ ꯑꯗꯨꯗ "ꯏꯃꯥ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ "ꯏꯃꯥ" ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯒꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ꯫ "ꯏꯃꯥ" ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯅ ꯊꯤꯟꯕꯒꯨꯝ ꯊꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯊꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯍꯨꯒꯠꯄꯤ꯫ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯨꯟꯅ ꯌꯦꯡꯂꯨꯕꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯁꯛꯀ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯦ꯫ ꯂꯩꯔꯥꯡ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯥꯔꯛꯈꯤꯕ꯫ ꯂꯩꯔꯥꯡꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯂꯥꯡꯇꯛꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ?" ꯆꯅꯤꯡꯅꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯃꯤꯡꯗꯤ ꯆꯅꯤꯡꯅꯨ ꯀꯧꯏ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯂꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨꯕꯥ." "ꯀꯔꯤ? ꯆꯅꯤꯡꯅꯨ ꯍꯥꯏꯕ? ꯁꯛꯇ ꯅꯠꯇꯅ ꯀꯣꯂꯣꯏꯃꯤꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯥꯟꯅꯕ? ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯒꯦ?" "ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯕꯣꯛꯅ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏ ꯑꯗꯣ ꯍꯤꯡꯂꯤ, ꯂꯩꯔꯤ, ꯑꯁꯤꯈꯛꯅꯤ." "ꯅꯪꯒꯤ ꯅꯕꯣꯛ ꯍꯥꯏꯕ? ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯕꯣꯛꯄꯨ?" ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯇꯦꯝꯕꯤꯅ ꯈꯨꯝꯂꯛꯏ, "ꯂꯩꯔꯥꯡ, ꯑꯩꯅꯤ꯫ ꯆꯅꯤꯡꯅꯨꯒꯤ ꯃꯕꯣꯛ ꯍꯥꯏꯕꯗꯣ ꯇꯦꯝꯕꯤ ꯑꯩꯅꯤ." ꯂꯩꯔꯥꯡ ꯑꯗꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯦ꯫ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯥ ꯆꯅꯤꯡꯅꯨ ꯑꯁꯤꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯆꯅꯤꯡꯅꯨ ꯑꯁꯤ ꯀꯅꯥꯅꯣ?" ꯇꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯆꯅꯤꯡꯅꯨ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ, ꯅꯪꯒꯤ ꯅꯆꯥ ꯐꯥꯏꯕꯣꯛ, ꯅꯆꯥ ꯑꯇꯣꯟꯕꯤꯅꯤ." ꯇꯦꯝꯕꯤ ꯑꯗꯨ ꯀꯞꯄꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯥꯡ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯅꯤꯡꯅꯨ, ꯏꯃꯥ ꯂꯥꯛꯂꯤ ꯅꯪꯒꯤ ꯅꯅꯥꯛꯇ꯫ ꯏꯃꯥ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯦ." ꯇꯦꯝꯕꯤꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯂꯩꯔꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯇꯦꯝꯕꯤꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯥꯀꯣꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯁꯦ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ! ꯏꯃꯥꯒꯤ ꯂꯃꯟ ꯑꯁꯦ ꯃꯄꯣꯛ ꯑꯁꯤꯃꯛꯀꯤꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯀꯣ! ꯏꯃꯥ, ꯅꯁꯨ ꯑꯁꯦ ꯅꯆꯥꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯩ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯦ." ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯇꯦꯝꯕꯤꯅꯤ꯫
ꯃꯤꯌꯣꯛ ꯃꯤꯆꯟ ꯐꯕꯤ ꯃꯍꯥꯛꯅꯤ꯫ ꯇꯥꯏꯕꯪꯒꯤ ꯊꯧꯒꯥꯏ ꯀꯌꯥ ꯇꯧꯔꯤꯉꯩꯗ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯈꯤꯗꯕ ꯅꯨꯄꯤꯅꯤ꯫ ꯃꯁꯨ ꯅꯨꯄꯤ ꯆꯅꯤꯡꯅꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯗ ꯃꯁꯨ ꯅꯨꯄꯤꯕꯨ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯊꯦꯡꯅꯍꯜꯂꯔꯦ꯫ ꯇꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯆꯥꯅꯤ ꯆꯅꯤꯡꯅꯨ ꯑꯁꯤ꯫ ꯅꯪꯒꯤ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯔꯤꯕꯅꯣ?" ꯃꯁꯨ ꯅꯨꯄꯤ ꯆꯅꯤꯡꯅꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯣꯛꯀꯤ ꯆꯅꯤꯡꯅꯨ, ꯅꯪꯅ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯗ ꯅꯕꯨꯛ ꯑꯩꯅ ꯌꯥꯈꯤꯗꯕꯒꯤ ꯅꯕꯨꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯅꯃꯥꯒꯤ ꯅꯐꯝꯗ ꯅꯪꯕꯨ ꯁꯤꯟꯅꯔꯕꯅꯤꯀꯣ꯫ ꯅꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯣꯀꯣ." ꯇꯦꯝꯕꯤꯗꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯅ ꯇꯦꯝꯕꯤꯕꯨ ꯀꯧꯏ꯫ ꯇꯦꯝꯕꯤ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯨ ꯅꯨꯄꯤ ꯆꯅꯤꯡꯅꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ, "ꯏꯕꯣꯛ." ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯀꯧꯔꯛꯄ ꯑꯁꯤꯗꯗꯤ ꯇꯦꯝꯕꯤ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯄꯤ ꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯇꯦꯝꯕꯤꯅ ꯆꯅꯤꯡꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯅꯤꯡ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯠ ꯎꯗꯕꯗꯨꯁꯨ ꯎꯕ ꯉꯝꯂꯒꯅꯤ꯫ ꯅꯪꯅ ꯍꯦꯛ ꯅꯌꯨꯝ ꯌꯧꯕꯒ ꯏꯕꯣꯛꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯐꯖꯅ ꯇꯧꯀꯣ꯫ ꯃꯗꯨ ꯇꯧꯔꯕꯗꯤ ꯏꯁꯨꯒꯤ ꯃꯤꯠ ꯑꯗꯣ ꯎꯔꯗꯕꯅꯤ." ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯩꯔꯥꯡꯗꯁꯨ ꯐꯖꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯇꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯥꯡꯒꯣꯟꯗ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ?" "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅꯤ, ꯅꯪꯒꯤꯅ ꯅꯆꯟꯅꯨꯄꯤ." ꯂꯩꯔꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯅꯤꯅ ꯇꯥꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯅꯥꯕ ꯄꯨꯝꯕ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯎꯔꯦ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯁꯣꯏꯅꯥꯏꯔꯕꯤ, ꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤ ꯑꯗꯨ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯅꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯦ꯫ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯊꯥꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕꯤꯈ꯭ꯔꯕ ꯃꯃꯥ ꯑꯩꯒꯤ ꯇꯥꯡꯂꯕ ꯐꯤꯖꯤꯒꯤ ꯃꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯃꯥ ꯑꯩꯅ ꯈꯨꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯄꯤꯛꯏꯗꯀꯣ꯫ ꯁꯣꯏꯅꯥꯏꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯥꯡ ꯑꯗꯨ ꯄꯦꯟꯅ ꯀꯞꯆꯩ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯝꯂꯦ꯫ ꯃꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯄꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯁꯣꯏꯅꯥꯏꯔꯕꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯅꯃꯥ ꯅꯆꯥ ꯑꯅꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ." ꯆꯅꯤꯡꯅꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯄꯥꯕꯨꯡ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯕꯁꯤꯗꯤ." ꯆꯅꯤꯡꯅꯨꯁꯨ ꯀꯞꯆꯩ꯫ ꯂꯩꯔꯥꯡꯅ ꯊꯤꯟꯊꯗꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯊꯧꯔꯝꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯕꯨ ꯆꯤꯉꯨ ꯂꯥꯏꯁꯪ-ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯦ꯫ ꯃꯅꯤꯅ, "ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯅꯥꯏ ꯑꯩꯅ ꯆꯠꯍꯩꯗꯕ ꯆꯠꯈꯤꯕ, ꯇꯧꯍꯩꯗꯕ ꯀꯌꯥ ꯇꯧꯈꯤꯕꯗꯣ ꯑꯄꯪꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯏꯆꯥꯕꯨ ꯇꯥꯏꯕꯪꯒꯤ ꯑꯉꯥꯟꯕ ꯑꯁꯤꯕꯨ ꯎꯕ ꯐꯪꯍꯟꯕꯤꯌꯨꯀꯣ." ꯆꯅꯤꯡꯅꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯌꯨꯝꯗ ꯂꯩꯔꯥꯡꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯦ꯫ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗ ꯐꯝꯍꯟꯕꯤꯔꯤ꯫ ꯃꯅꯤꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯛꯈꯣꯝ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯏꯟꯕꯤꯔꯦ꯫ ꯃꯗꯨꯕꯨ ꯆꯅꯤꯡꯅꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛꯈꯣꯝ 3 ꯆꯥꯔꯕ ꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨ ꯁꯦꯡꯅ ꯍꯥꯝꯇꯣꯛꯇꯨꯅ ꯃꯅꯤꯅ ꯃꯆꯥꯒꯤ ꯀꯣꯛꯂꯦꯟꯊꯛꯇ ꯅꯥꯟꯊꯕꯤꯔꯦ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯆꯅꯤꯡꯅꯨ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤ ꯅꯐꯝꯗ ꯂꯩꯔꯝꯕ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯐꯕ ꯑꯣꯏꯔꯣꯀꯣ." ꯑꯁꯨꯝꯅ ꯃꯄꯥ ꯑꯗꯨꯅ ꯇꯧꯔꯕꯗ ꯆꯅꯤꯡꯅꯨ ꯑꯗꯨ ꯃꯃꯤꯠ ꯑꯗꯨꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯋꯧꯔꯤ-ꯋꯧꯔꯤ ꯎꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯅꯣꯏ-ꯅꯣꯏꯗꯨꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯏ꯫
ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯡ-ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯅꯤꯡꯅꯨ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜꯒꯤ ꯐꯖꯕ ꯑꯉꯥꯟꯕ ꯁꯔꯨꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯎꯕ ꯉꯝꯂꯝꯃꯤ꯫ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯄꯨꯝꯕꯁꯨ ꯎꯕ ꯉꯝꯂꯦ꯫ ꯃꯈꯣꯏ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯃꯆꯥ ꯆꯅꯤꯡꯅꯨꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯡꯊꯅ ꯀꯌꯥ ꯑꯃ ꯀꯞꯂꯨꯔꯦ꯫ ꯑꯗꯨꯉꯩ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯄꯝꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯦꯡꯕꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯅꯪꯒꯤ ꯁꯣꯏꯅꯥꯏꯔꯕ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯄꯤꯔꯥ ꯑꯃꯇꯪ ꯍꯦꯛ ꯆꯤꯡꯊꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯣ ꯑꯣꯏꯌꯨꯀꯣ꯫ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯁꯥꯞ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤ ꯑꯗꯨ ꯑꯅꯥꯕꯗꯨ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯃꯁꯥꯅꯗꯤ ꯁꯤꯔꯅꯤ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯆꯅꯤꯡꯅꯨꯕꯨ ꯃꯃꯥ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯂꯒ ꯃꯅꯤ ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯃꯁꯤꯅ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥꯕꯨ ꯁꯣꯏꯅꯥꯏ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯤꯔꯨꯕꯒꯤ ꯃꯤꯔꯥꯏꯔꯨꯕꯒꯤ ꯄꯥꯞ ꯑꯗꯨ ꯐꯪꯖꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯅ ꯇꯥꯏꯕꯪꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯍꯧꯕ ꯑꯣꯏꯔꯁꯅꯨ꯫ ꯁꯣꯏꯅꯥꯏꯕ ꯏꯆꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯔꯥ ꯑꯃ ꯑꯣꯏꯅ ꯇꯝꯕꯤꯔꯝꯂꯦ꯫ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯔꯒ ꯂꯩꯔꯥꯡꯁꯨ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ꯫ ꯃꯈꯣꯏ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯃꯃꯥꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯔꯝꯃꯤ꯫